Hi, welcome everyone. I hope everyone is having a great day. And today I would like to talk about the history of Manipur and what is the importance of conserving them and what we should do in our current society. And thank you Pusani for sponsoring my video. Manipur Manipuri society Manipuri society is conserve Manipuri culture and the legend Honda Havigi Wapam Tari. Masi Matanga, Masita saying a quick cam necessary or even Masidagi Hana when a curry to we are having Matanga. Aina conserve Wakum Kardang Mam Tamzage. ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤ more than 2000 years ꯍꯦꯟꯅ history ꯂꯩꯔꯕ ꯂꯩꯕꯥꯛ ꯑꯃꯅꯤ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ culture ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯑꯗꯒꯤꯗꯤ ꯃꯌꯦꯛ everything ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯋꯥꯠꯇꯅ ꯊꯝꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛ ꯈꯨꯜꯂꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯄꯨꯀꯩ ꯑꯃ ꯂꯩꯔꯤ ꯃꯁꯤ ꯀꯟꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯠꯅꯕꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯊꯝꯕꯤꯔꯝꯂꯤꯕ ꯑꯩꯈꯣꯏꯒꯤ ꯄꯨꯀꯩ ꯂꯟꯈꯩꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯀꯗꯥꯏꯗ ꯃꯅꯤ ꯂꯩꯔꯤꯕꯅꯣ ꯀꯗꯥꯏꯗ ꯀꯥꯟꯅꯕ ꯐꯪꯅꯕ ꯀꯗꯥꯏꯗ ꯀꯥꯟꯅꯕ ꯂꯩꯔꯤꯕꯒꯦ ꯑꯩꯈꯣꯏꯗ ꯀꯔꯤ ꯇꯝꯕ ꯌꯥꯕꯒꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯊꯤꯗꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯈꯪꯕ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯇꯕ ꯋꯥꯔꯤꯅꯤ ꯑꯩꯁꯨ ꯍꯥꯟꯅꯗꯤ ꯈꯪꯉꯝꯗꯦ ꯑꯗꯨꯕꯨ ꯀꯨꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡ ꯃꯇꯝ ꯈꯔꯗꯒꯤ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤ ꯀꯜꯆꯔꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯈꯔ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯊꯦꯡꯅꯖꯔꯛꯄ ꯋꯥꯐꯝ ꯈꯔꯗꯪ ꯑꯩ ꯃꯌꯥꯝꯗ ꯇꯝꯖꯒꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ scientifical ꯑꯣꯏꯕ ꯄꯣꯠꯇ ꯂꯣꯏꯅꯃꯛ embedded ꯑꯣꯏꯔꯀꯥꯟꯗ ꯂꯩꯔꯝꯃꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩ realize ꯇꯧꯋꯤ ꯃꯁꯤꯒꯤ realize ꯇꯧꯔꯛꯄꯒꯤ ꯑꯩꯈꯣꯏꯒꯤ topic ꯑꯃꯅꯤ ꯈꯛꯇꯪ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯏ ꯃꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯌꯦꯛ ꯁꯂꯥꯏ ꯁꯥꯒꯩ ꯃꯔꯛꯇ ꯑꯩꯈꯣꯏ ꯂꯧꯅꯕ ꯌꯥꯗꯦꯅ ꯑꯩꯈꯣꯏ ꯊꯝꯕꯤꯔꯝꯃꯦ ꯇꯁꯦꯡꯅꯃꯛꯁꯨ ꯃꯁꯤ ꯑꯩꯈꯣꯏ scientifical ꯑꯣꯏꯕ ꯄꯣꯠꯇ ꯀꯩꯒꯨꯝꯕ ꯃꯈꯣꯏꯁꯤꯡꯒꯤ ꯂꯧꯅꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯗ handicap ꯑꯣꯏꯕꯒꯤ ꯆꯥꯡ ꯋꯥꯡꯉꯤ ꯑꯗꯨꯕꯨ ꯃꯁꯤ ꯃꯇꯧ ꯀꯔꯝꯅ ꯃꯣꯏꯅ ꯈꯪꯉꯝꯃꯤꯕꯅꯣ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯊꯝꯕꯤꯔꯝꯃꯤꯕꯅꯣ ꯍꯥꯏꯕꯁꯦ ꯃꯣꯏꯅ ꯀꯨꯏꯅ ꯃꯇꯝ ꯁꯥꯡꯅ ꯊꯤꯒꯠꯂꯀꯥꯟꯗ ꯅꯩꯅꯔꯀꯥꯟꯗ ꯃꯣꯏꯅ ꯈꯪꯉꯛꯄ ꯐꯥꯏꯟꯗꯤꯡ ꯃꯌꯥꯝꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯝꯄꯥꯏꯜ ꯇꯧꯔꯀꯥꯟꯗ ꯀꯜꯆꯔꯗ ꯍꯥꯞꯄꯤꯔꯒ ꯊꯝꯕꯤꯔꯝꯃꯤꯅꯦꯕ ꯌꯦꯡꯉꯨ ꯏꯟꯗꯤꯌꯥꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯏꯟꯗꯤꯌꯥꯒꯤ ꯄꯣꯄꯨꯂꯦꯁꯟꯒꯤ ꯃꯔꯛꯇ handicapꯀꯤ ꯆꯥꯡ ꯀꯌꯥꯝ ꯋꯥꯡꯉꯤ ꯀꯩ ꯃꯔꯝꯒꯤꯅꯣ ꯃꯣꯏꯒꯤ ꯃꯔꯛꯇ ꯂꯧꯅ ꯂꯩꯅꯕ ꯃꯇꯝꯗ ꯑꯊꯤꯡꯕ ꯑꯌꯦꯠꯄ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯜ ꯃꯦꯔꯤꯌꯦꯖ ꯁꯤꯁꯇꯦꯝ ꯂꯩꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯂꯥꯛꯏꯕ ꯖꯦꯅꯦꯔꯦꯁꯟ ꯕꯥꯏ ꯖꯦꯅꯦꯔꯦꯁꯟꯗ handicap ꯑꯣꯏꯕꯒꯤ ꯆꯥꯡ ꯁꯨꯝ ꯍꯦꯟꯒꯠꯂꯀꯥꯟꯗ handicapꯀꯤ ꯃꯁꯤꯡ ꯌꯥꯝꯍꯜꯂꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ handicap ꯂꯩ ꯑꯗꯨꯕꯨ ꯂꯩꯔꯤꯕꯁꯤꯡꯁꯤ ꯌꯥꯝꯅ ꯅꯦꯝꯃꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯗ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯇꯥꯛꯄꯤꯔꯝꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯊꯝꯕꯤꯔꯝꯕ ꯃꯌꯥꯝꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄꯨꯀꯩ ꯑꯆꯧꯕ ꯑꯃ ꯂꯩꯕꯗꯨꯅ ꯑꯩꯈꯣꯏ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕ ꯕꯦꯅꯤꯐꯤꯠ ꯐꯪꯉꯤꯅꯦꯕ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯑꯥꯔꯀꯤꯇꯦꯛꯆꯔꯦꯜ ꯑꯣꯏꯕ ꯄꯣꯠꯇ ꯀꯨꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯍꯟ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯍꯟꯗꯨꯅ ꯑꯩꯉꯣꯟꯗ ꯀꯣꯏꯁꯟ ꯑꯃꯈꯛ ꯍꯪꯉꯤ ꯑꯇꯩ ꯀꯩꯝꯇ ꯅꯠꯇꯦ ꯃꯅꯤꯄꯨꯔꯒꯤ ꯑꯥꯔꯀꯤꯇꯦꯛꯆꯔ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯌꯨꯝ ꯁꯥꯕ ꯈꯣꯠꯄꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯑꯥꯔꯊꯀ꯭ꯋꯦꯛ ꯄ꯭ꯔꯨꯐ ꯌꯨꯝ ꯑꯃ ꯑꯥꯔꯊꯀ꯭ꯋꯦꯛ ꯄ꯭ꯔꯨꯐꯀꯤ ꯌꯨꯝ ꯁꯥꯕꯁꯦ ꯃꯅꯤꯄꯨꯔꯗ ꯉꯁꯤꯗꯅ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯑꯩ ꯇꯁꯦꯡꯅ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯌꯨꯝꯁꯥꯔꯣꯜ ꯍꯥꯏꯕꯁꯤ ꯃꯅꯨꯡꯗ ꯍꯥꯞꯄꯒ ꯊꯝꯃꯕ ꯌꯨꯝꯁꯤꯡꯁꯦ ꯂꯩꯕꯥꯛꯇ ꯃꯈꯣꯡ ꯐꯨꯝꯖꯤꯜꯂꯒ ꯁꯥꯕ ꯇꯥꯔꯒꯗꯤ ꯑꯥꯔꯊꯀ꯭ꯋꯦꯛꯇꯨꯅ ꯅꯤꯛꯂꯛꯄ ꯃꯇꯝꯗ ꯑꯥꯔꯊꯀ꯭ꯋꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯂꯩꯕꯥꯛꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯅ ꯅꯤꯛꯂꯛꯄ ꯃꯇꯝꯗ ꯌꯨꯝꯗꯨ ꯅꯤꯛꯊꯠꯄ ꯇꯥꯔꯒꯗꯤ ꯌꯨꯝꯗꯨ ꯁꯣꯏꯗꯅ ꯇꯦꯛꯀꯅꯤ ꯀꯥꯏꯒꯅꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯌꯨꯝꯗꯤ ꯀꯩꯗꯧꯏ ꯑꯩꯈꯣꯏꯒꯤ ꯅꯨꯡ ꯑꯄꯥꯛꯄꯒꯤ ꯃꯊꯛꯇ ꯌꯨꯝꯁꯦ ꯂꯩꯍꯜꯂꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯥꯔꯊꯀ꯭ꯋꯦꯛꯁꯤꯅ ꯅꯤꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯨꯗꯤ ꯃꯈꯥꯗ ꯏꯝꯕꯦꯗ ꯇꯧꯔꯒ ꯐꯨꯝꯖꯤꯜꯂꯀꯥꯟꯗ ꯊꯝꯕ ꯄꯣꯠ ꯅꯠꯇꯕꯅꯤꯅ ꯃꯈꯥ ꯁꯔꯨꯛꯇꯨ ꯂꯦꯡꯉꯅꯤ ꯑꯗꯨꯕꯨ ꯃꯊꯛꯇ ꯂꯩꯕ ꯌꯨꯝꯗꯨꯗꯤ ꯇꯥꯎꯔꯀꯥꯟꯗ ꯅꯨꯡꯗꯨꯅ ꯃꯈꯣꯡꯗ ꯑꯩꯈꯣꯏ ꯍꯥꯏꯐꯦꯠ ꯃꯐꯝ ꯃꯆꯤꯗꯤ ꯈꯔ ꯂꯦꯡꯉꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯀꯩꯗꯧꯕ ꯃꯊꯛꯇ ꯂꯩꯔꯤꯕ ꯌꯨꯝꯒꯤ ꯁꯇ꯭ꯔꯛꯆꯔꯗꯨꯗꯤ ꯀꯥꯏꯗꯅꯕꯒꯤꯗꯃꯛꯇ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯁ ꯇꯝꯕꯗ ꯑꯩꯈꯣꯏꯅ ꯈꯪꯉꯦꯀꯣ ꯏꯅꯔꯁꯤꯌꯥꯒꯤ ꯐꯣꯔꯁꯇꯨꯅ ꯌꯨꯝꯒꯤ ꯃꯊꯛꯀꯤ ꯌꯨꯝꯗꯨꯗꯤ ꯂꯦꯡꯗꯅ ꯂꯩꯍꯧꯔꯀꯥꯟꯗ ꯉꯁꯥꯏ ꯑꯥꯔꯊꯀ꯭ꯋꯦꯛꯀꯤ ꯏꯝꯄꯦꯛꯇꯨ ꯌꯨꯝꯗꯨꯗ ꯇ꯭ꯔꯤꯃꯦꯟꯗꯤꯌꯁꯂꯤ ꯍꯟꯊꯍꯟꯕ ꯉꯝꯃꯦꯕ ꯑꯗꯨꯗꯨꯅ ꯁꯤꯒꯨꯝꯕ ꯁꯥꯏꯟꯇꯤꯐꯤꯛ ꯅꯣꯂꯦꯖ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯜꯆꯔ ꯃꯅꯨꯡꯁꯤꯗ ꯍꯥꯞꯆꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯃꯌꯥꯝꯁꯤꯅ ꯊꯝꯕꯤꯔꯝꯃꯕꯅꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯁꯤ ꯅꯩꯅꯔꯨꯗꯕ ꯅꯠꯇ꯭ꯔꯒꯅ ꯃꯁꯤꯗ ꯊꯤꯒꯠꯂꯨꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕ ꯄꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯃꯤꯔꯥꯏꯕꯒꯤ ꯆꯥꯡ ꯑꯃ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯎꯕ ꯍꯧꯔꯦꯕ ꯑꯗꯨ ꯃꯁꯤ ꯇꯁꯦꯡꯅ ꯐꯠꯇꯦ ꯍꯥꯏꯕ ꯄꯣꯠꯁꯤꯃꯗꯤ ꯍꯥꯏꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕ ꯄꯤꯒꯗꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯊꯤꯒꯠꯄ ꯑꯃ ꯆꯪꯉꯤ ꯑꯩꯈꯣꯏ ꯈꯪꯖꯤꯟꯕ ꯆꯪꯉꯤ ꯑꯩꯈꯣꯏ ꯀꯟꯖꯥꯔꯕ ꯇꯧꯕ ꯆꯪꯉꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤ ꯆꯍꯤ 2000 ꯍꯦꯟꯅ ꯍꯤꯁꯇ꯭ꯔꯤ ꯂꯩꯔꯕ ꯂꯩꯕꯥꯛꯅꯤ ꯀꯩꯗꯧꯏ ꯍꯤꯟꯗꯨꯏꯖꯝ ꯁꯟꯗꯣꯛꯄ ꯂꯥꯛꯄ ꯃꯇꯝꯗ ꯋꯥꯔꯤꯗ ꯃꯌꯥꯝꯅ ꯍꯥꯏꯅꯩ ꯃꯅꯤꯄꯨꯔꯗ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯄꯨꯌꯥ ꯃꯩ ꯊꯥꯕ ꯍꯥꯏꯕ ꯄꯣꯠꯁꯤ ꯊꯣꯛꯍꯜꯂꯤꯅꯣ ꯄꯨꯌꯥ ꯃꯩ ꯊꯥꯕ ꯍꯥꯏꯕ ꯊꯣꯛꯍꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯀꯜꯆꯔꯁꯤꯡ ꯂꯣꯏꯅꯃꯛ ꯗꯦꯁꯇ꯭ꯔꯣꯏ ꯇꯧꯍꯧꯗ ꯇꯥꯔꯒꯗꯤ ꯃꯣꯏꯅ ꯊꯝꯃꯝꯕ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯤ ꯀꯩꯅꯣ ꯆꯤꯡ ꯃꯔꯛꯇ ꯂꯩꯕ ꯂꯝꯅꯤ ꯂꯥꯛꯑꯀꯥꯟꯗ ꯃꯐꯝꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗ ꯎꯆꯦꯠ ꯁꯦꯠꯄ ꯎꯅꯥꯅ ꯈꯨꯝꯕ ꯃꯤ ꯈꯔ ꯂꯩꯔꯝꯒꯅꯤꯅ ꯊꯥꯖꯔꯀꯥꯟꯗ ꯂꯥꯛꯈꯤꯕ ꯑꯗꯨꯕꯨ ꯀꯩꯗꯧꯏ ꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯡꯗꯒꯤꯁꯨ ꯃꯈꯥ ꯇꯥꯗꯅ ꯃꯤꯈꯥ ꯄꯣꯟꯗꯅ ꯂꯩꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯀꯜꯆꯔ ꯑꯃ ꯌꯥꯝ ꯊꯤꯅ ꯐ꯭ꯂꯣꯔꯤꯁ ꯇꯧꯔꯒ ꯂꯩꯔꯝꯕ ꯎꯔꯨꯕꯗꯒꯤ ꯃꯣꯏꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤꯗꯤ
ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯃꯣꯏꯅ ꯅꯣꯡꯃꯗꯤ ꯄꯥꯜꯂꯛꯄ ꯌꯥꯏ ꯑꯗꯨꯅ ꯃꯣꯏꯁꯦ ꯃꯥꯡꯍꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯚ꯭ꯔꯤ ꯀꯜꯆꯔ ꯑꯦꯚ꯭ꯔꯤ ꯍꯤꯁꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛ ꯃꯣꯏꯅ ꯃꯩ ꯊꯥꯗꯣꯛꯑꯝꯕꯅꯦꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯃꯩ ꯊꯥꯒꯤ ꯇꯥꯔꯁꯨ ꯂꯦꯝꯍꯧꯔꯤꯕ ꯁꯔꯨꯛꯁꯤꯡꯗꯨꯗꯒꯤ ꯑꯩꯈꯣꯏ ꯉꯁꯤ ꯊꯤꯒꯠꯄ ꯌꯥꯔꯤ ꯈꯪꯖꯤꯟꯕ ꯌꯥꯔꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯗꯨꯗꯤ ꯃꯣꯏꯒꯤ ꯑꯣꯏꯕ ꯐꯤꯂꯣꯁꯣꯐꯤꯀꯦꯜ ꯑꯣꯏꯕ ꯁꯥꯏꯟꯇꯤꯐꯤꯀꯦꯜ ꯑꯣꯏꯕ ꯅꯣꯂꯦꯖ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤꯗꯃꯛ ꯊꯝꯕꯤꯔꯝꯃꯦ ꯏꯚꯟ ꯃꯅꯥ ꯃꯁꯤꯡ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯃꯇꯥꯡꯗꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯃꯗꯒꯤ ꯍꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯏꯟꯗꯤꯄꯦꯟꯗꯦꯟꯠꯂꯤ ꯍꯤꯡꯕ ꯉꯝꯕ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯂꯥꯛꯏꯅꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯀꯔꯦꯟ ꯁꯣꯁꯥꯏꯇꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯤ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯊꯝꯕꯤꯔꯝꯕꯗꯨ ꯊꯤꯖꯤꯜꯂꯨꯕ ꯅꯩꯅꯕꯗꯤ ꯂꯥꯏꯔꯗꯅ ꯍꯦꯟꯅ ꯗꯤꯒ꯭ꯔꯦꯗꯦꯠ ꯑꯣꯏꯕ ꯃꯐꯝꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯇꯝꯗꯨꯗꯗꯤ ꯂꯝ ꯃꯌꯥꯝꯁꯤꯡꯒꯤ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯑꯣꯏꯔꯝꯃꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯁꯤꯡꯗꯨꯒ ꯆꯥꯡꯗꯝꯅꯕ ꯃꯇꯝꯗ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯒ ꯆꯥꯡꯗꯝꯅꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯀꯗꯥꯏ ꯐꯤꯕꯝꯗ ꯂꯩꯔꯤ ꯃꯁꯤꯗ ꯁꯣꯏꯔꯤꯁꯦ ꯀꯅꯥꯅꯣ ꯑꯩꯈꯣꯏꯅ ꯁꯣꯏꯔꯤꯁꯦ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯀꯥꯟꯗ ꯃꯌꯥꯝꯁꯤꯡꯗꯨꯒꯤ ꯍꯦꯟꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯁꯤꯡꯗ ꯈꯪꯅꯗ꯭ꯔꯤꯕ ꯊꯦꯡꯅꯗ꯭ꯔꯤꯕ ꯄꯣꯠ ꯑꯃꯨꯛꯀ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯆꯥꯎꯈꯠꯅꯕ ꯂꯝꯕꯤ ꯑꯃ ꯁꯦꯝꯅꯕꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯃꯤ ꯃꯁꯤꯡ ꯌꯥꯝꯅ ꯋꯥꯠꯂꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯠꯂꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯃꯇꯝꯗꯗꯤ ꯋꯥꯡꯅ ꯆꯥꯎꯅ ꯊꯝꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯍꯧꯖꯤꯛ ꯂꯩꯕ ꯃꯇꯝꯗꯗꯤ ꯑꯋꯥꯡꯕꯗꯨꯐꯥꯎꯗ ꯌꯦꯡꯉꯨꯕ ꯇꯧꯗꯅ ꯃꯈꯥ ꯊꯪꯕ ꯀꯣꯝꯗ ꯁꯨꯝ ꯀꯨꯝꯊꯅꯕ ꯍꯣꯠꯅꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯕ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯍꯥꯟꯅ ꯀꯟꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯥꯎꯈꯠꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯀꯜꯂꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯇꯝꯗ ꯂꯩꯔꯤꯕ ꯑꯈꯪ ꯑꯍꯩꯁꯤꯡ ꯃꯌꯥꯝꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯤꯔꯕ ꯋꯥꯈꯜ ꯍꯦꯟꯅ ꯈꯜꯂꯤꯕ ꯃꯤꯁꯤꯡꯅ ꯀꯜꯆꯔ ꯀꯟꯕꯁꯤꯁꯨ ꯃꯤꯠꯌꯦꯡ ꯈꯔ ꯆꯪꯕꯤꯌꯨ ꯑꯗꯨꯒ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛꯇꯁꯨ ꯃꯌꯥꯝꯁꯤꯡꯗ ꯑꯦꯋꯦꯌꯔ ꯇꯧꯅꯕ ꯋꯥꯐꯝ ꯈꯔꯗꯪ ꯊꯝꯕꯤꯌꯨ ꯃꯁꯤ ꯍꯥꯏꯔꯒ ꯑꯩ ꯇꯦꯟꯖꯟꯖꯒꯦ ꯊꯦꯡꯛ ꯌू so much for listening until the end of my video and let's meet again in my next video